Manipur lengak amadi India lengak na illegal immigrant takthok nabigi damak paikhalakpa thabak thorom khudingda Arambai Tengol na sagotkani haina Arambai Tengol gi General Headquarter GHQ gi Commissioner Munindro Mangang na phongdokre. Manipur Press Club ta pangthokkiba paw gi mifam amada Munindro na makha taraduna illegal immigrant singna Manipur amadi North East ta achouba safu ama pirakli Assam dagi illegal immigrant sing takthokpada Nagaland da changsinlaktanaba Nagaland lengak nasu akanba section thorang kaya lokhali Assam gi Chief Minister na illegal immigrant sing asi jihadi gi chap manai haiba wafam phawba phong Akwai socio-cultural organization oina haujarak Arambai Tengol ni adabu government na lokaliba memorandum thokpuna tawraiba pose illegal immigrancy